ꯍꯧꯖꯤꯛ ꯂꯥꯏꯐꯇ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯁꯦ ꯀꯃꯥꯏꯅ ꯃꯨꯚ ꯇꯧꯔꯤꯒꯦꯗꯣ ꯌꯦꯡꯁꯤ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯁꯦꯝꯈꯤꯕ ꯍꯥꯏꯗꯤ ꯄ꯭ꯂꯥꯟꯁꯤꯡꯗꯨꯗꯩꯗ ꯀꯔꯝꯕ ꯋꯥꯛ ꯇꯧꯏ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯂꯥꯛꯄ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯐꯥꯏꯜꯒꯤ ꯁꯦꯞ ꯀꯣ ꯁꯤꯒꯤ ꯁꯦꯞꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯌꯥꯕꯁꯦ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯂꯣꯁꯦ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯅ ꯀꯥꯏꯕ ꯉꯝꯗ꯭ꯔꯒꯗꯤ ꯁꯤꯒꯤ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯃꯊꯛꯂꯣꯝꯗ ꯊꯥꯒꯠꯄ ꯌꯥꯕꯒꯤ ꯄꯣꯠ ꯑꯃ ꯁꯦꯝꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯨꯝꯕ ꯍꯧꯔꯒ ꯁꯥꯏꯠ ꯋꯦꯁ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯂꯣꯁꯤꯗ ꯇ꯭ꯔꯦꯟꯁꯤ ꯗꯥꯎꯟ ꯂꯥꯛꯄ ꯑꯗꯨꯁꯤꯡꯗꯨꯅ ꯈꯟꯅꯈ꯭ꯔꯤꯁꯦꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯨꯔꯒꯗꯤ ꯍꯥꯏꯗꯤ ꯌꯦꯡꯉꯨꯔꯒꯗꯤ ꯃꯥꯔꯀꯦꯠꯁꯦ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯀꯤ ꯔꯦꯟꯖ ꯑꯃ ꯑꯗꯨꯝ ꯃꯣꯔꯅꯤꯡꯒꯤ ꯍꯧꯕꯗ ꯆꯠꯊꯣꯛꯈ꯭ꯔꯦ ꯃꯥꯔꯀꯦꯠꯀꯤ ꯔꯦꯟꯖ ꯑꯃ ꯃꯣꯔꯅꯤꯡ ꯍꯧꯕꯗ ꯆꯠꯈ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯀꯥ ꯍꯦꯟꯅ ꯍꯥꯏꯗꯤ ꯁꯤ ꯃꯈꯥ ꯇꯥꯅꯗꯤ ꯀꯩꯁꯨ ꯑꯦꯛꯁꯄꯦꯛ ꯇꯧꯗ꯭ꯔꯦ ꯃꯥꯔꯀꯦꯠꯀꯤ ꯃꯣꯞꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯍꯥꯏꯗꯤ ꯃꯥ ꯁꯤꯒꯤ ꯄꯦꯔꯠꯁꯤꯃ ꯃꯥ ꯀꯨꯝꯊꯔꯛꯏ ꯅꯠꯇ꯭ꯔꯥ ꯀꯨꯝꯊꯔꯛꯑꯒ ꯁꯤꯗꯩꯗ ꯃꯥꯁꯦ ꯑꯣꯚꯔꯂꯦꯞ ꯇꯧꯔ ꯂꯩꯔꯤ ꯑꯗꯨꯅ ꯑꯗꯒꯤ ꯃꯊꯪꯒꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯇꯣꯝꯗ ꯂꯧꯁꯨ ꯑꯃꯅ ꯑꯩꯈꯣꯏꯗ ꯄꯣꯔꯦ ꯄꯥꯡꯒꯟꯅ ꯂꯣꯏ ꯌꯧꯁꯤ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯏꯃꯦꯜ ꯋꯥꯠꯁꯦ ꯑꯪꯒꯣꯜ ꯀꯩꯀꯥꯗ ꯂꯩꯔꯛꯈꯤꯕ ꯂꯨꯄꯥ ꯃꯔꯐꯨꯅꯦꯕ ꯈꯔ ꯃꯥꯏ ꯆꯠꯀꯅꯤ ꯑꯗꯒꯤ ꯏꯚꯟ ꯁꯤꯒꯤ 5 ꯃꯤꯅꯠꯀꯤ ꯀꯦꯟꯗꯜꯁꯦ ꯁꯤꯁꯤꯅꯁꯨ ꯑꯗꯨꯝ ꯃꯥꯔꯀꯦꯠꯁꯦ ꯈꯤꯇꯪ ꯐꯖꯕ ꯋꯥꯔꯤꯕꯀꯣ ꯁꯤ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯑꯣꯏꯗꯦ ꯃꯅꯨꯡꯗ ꯈꯪꯁꯥꯡ ꯆꯤꯡꯉꯝꯕꯅꯤ ꯑꯗꯨꯒꯤ ꯄꯣꯠꯁꯨ ꯐꯖꯅ ꯄꯤꯕ ꯉꯝꯗꯦ ꯑꯗꯨꯝ ꯁ꯭ꯇꯤꯜ ꯁꯤꯗꯩꯗ ꯀꯩꯅꯣ ꯈꯔ ꯍꯥꯏꯗꯤ ꯃꯈꯥꯗꯒꯤ ꯕꯥꯏꯌꯔ ꯈꯔ ꯗꯤꯐꯦꯟ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯂꯩꯔꯤ ꯁ꯭ꯇꯤꯜ ꯁꯤꯒꯤ ꯖꯣꯟꯁꯤꯗꯅꯦ ꯃꯥꯔꯀꯦꯠꯁꯦ ꯑꯃꯨꯛ ꯇꯧꯔ ꯂꯩꯔꯤꯁꯦ ꯑꯗꯣ ꯇꯥꯔꯤꯕ ꯀꯦꯟꯗꯜꯁꯤꯒꯤ ꯃꯃꯤꯗ ꯈꯤꯇꯪ ꯐꯖꯕꯗꯤ ꯋꯥꯠꯂꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯨꯡꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯥꯔꯀꯦꯠꯁꯦ ꯈꯔ ꯍꯥꯏꯗꯤ ꯁꯨꯝ ꯁꯥꯟꯅꯔꯒ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯒꯤ ꯁꯦꯁꯟꯗ ꯃꯨꯚ ꯑꯆꯧꯕ ꯂꯥꯛꯄ ꯌꯥꯕꯒꯤ ꯗꯦꯕꯂꯞꯃꯦꯟ ꯌꯦꯡꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯒꯤ ꯁꯤꯗꯁꯨ ꯌꯦꯡꯉꯣ ꯀꯣ ꯅꯤꯐꯇꯤꯗ ꯃꯥꯔꯀꯦꯠꯁꯦ ꯁꯤꯗꯩꯗ ꯍꯥꯏꯗꯤ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯤ ꯑꯦꯒ ꯕꯤꯒꯁꯦ ꯍꯥꯏꯗꯤ ꯑꯦꯒ ꯕꯤꯒꯒꯤ ꯑꯣꯚꯔꯂꯦꯞ ꯈꯨꯇꯧꯁꯤ ꯌꯥꯝ ꯄꯥꯡꯅ ꯑꯣꯚꯔꯂꯦꯞ ꯇꯧꯕꯅꯤ ꯁꯤꯃꯀꯣ ꯑꯗꯒꯤ ꯁꯤ ꯑꯣꯚꯔꯂꯦꯞ ꯌꯥꯝ ꯄꯥꯡꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯔꯦꯟꯖ ꯑꯃꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯒꯤ ꯉꯔꯥꯡꯒꯤ ꯔꯦꯟꯖꯇꯨꯒꯤ ꯑꯗꯨꯝ ꯑꯣꯜꯃꯣꯁ ꯍꯣꯏ 100 ꯄꯣꯏꯟꯠꯁꯀꯨꯝꯕꯗꯤ ꯈꯦꯠꯅꯩ ꯑꯗꯨꯅ ꯃꯣꯔꯅꯤꯡꯗ ꯁꯨꯃꯥꯏꯅ ꯄꯥꯡ ꯆꯠꯄꯁꯦ ꯀꯥ ꯍꯦꯟꯅ ꯃꯣꯞꯁꯦ ꯆꯠꯀꯟꯗꯦ ꯑꯗꯣ ꯁꯤꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯗ ꯃꯨꯞ ꯌꯦꯡꯕ ꯅꯠꯇꯅ ꯁꯤꯁꯨ ꯑꯇꯣꯞꯄ ꯍꯧꯖꯤꯛ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯣꯚꯔ ꯇ꯭ꯔꯦꯠ ꯇꯧꯕ ꯍꯥꯏꯁꯦ ꯍꯟꯖꯟ ꯍꯟꯖꯟ ꯃꯥꯔꯀꯦꯠꯁꯤ ꯎꯕꯗ ꯀꯦꯟꯗꯜ ꯈꯔ ꯎꯕꯗ ꯀꯦꯟꯗꯜꯒꯤ ꯑꯦꯟꯇ꯭ꯔꯤ ꯑꯦꯛꯖꯤꯠꯀꯤ ꯁꯤꯒꯅꯦꯜ ꯈꯔ ꯎꯕ ꯃꯇꯝꯗ ꯃꯥꯔꯀꯦꯠ ꯄꯪꯆꯣꯡ ꯆꯣꯡꯉ ꯆꯪꯁꯤꯟꯕꯗꯣ ꯑꯗꯨꯗꯨꯅꯅꯦꯕ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯄꯩꯁꯥ ꯃꯥꯡꯍꯟꯕꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯤꯁꯦꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯄꯥꯔꯒ ꯂꯩꯔꯒꯗꯤ ꯄꯩꯁꯥꯗꯣ ꯃꯥꯡꯉꯣꯏꯕ ꯄꯩꯁꯥ ꯃꯥꯡꯕꯒꯤ ꯆꯥꯡꯗꯣ ꯍꯟꯊꯒꯅꯦꯕ ꯍꯣꯏ ꯃꯥꯡꯗꯕꯗꯤ ꯌꯥꯔꯣꯏ ꯇ꯭ꯔꯦꯠꯇ ꯄꯩꯁꯥ ꯃꯥꯡꯗꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯇꯥꯔꯤꯗꯤ ꯀꯩꯅꯣ ꯔꯤꯛꯁꯀ ꯔꯤꯋꯥꯔꯗꯀꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯩꯁꯥ ꯃꯥꯡꯒꯗꯕ ꯆꯥꯡ ꯑꯃ ꯂꯩ ꯑꯗꯒꯤ ꯑꯩꯒꯤ ꯇꯣꯡꯒꯗꯕ ꯆꯥꯡ ꯑꯃ ꯂꯩꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯥꯡꯒꯗꯕ ꯆꯥꯡꯗꯨꯅ ꯇꯣꯡꯒꯗꯕ ꯆꯥꯡꯗꯒꯤ ꯍꯦꯟ ꯇꯥꯔꯒꯗꯤ ꯑꯗꯨꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯁꯣꯏꯔꯤꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯡꯒꯗꯕ ꯆꯥꯡ ꯄꯤꯛꯄ ꯑꯦꯛꯖꯥꯝꯄꯜ ꯂꯨꯄꯥ 10 ꯃꯥꯡꯕ ꯃꯇꯝꯗ ꯂꯨꯄꯥ 100 ꯇꯣꯡꯕ ꯂꯨꯄꯥ 10 ꯃꯥꯡꯕ ꯃꯇꯝꯗ ꯂꯨꯄꯥ 10 ꯇꯣꯡꯕꯒꯤ ꯊꯕꯛꯁꯦ ꯁꯤꯁꯦ ꯍꯣꯏ ꯃꯤ ꯈꯔꯒꯤꯕꯨꯗꯤ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯁꯨꯝ ꯏꯟꯇꯔꯦꯁꯇꯣ ꯍꯥꯏꯗꯤ ꯃꯤ ꯃꯈꯜ ꯇ꯭ꯔꯦꯗꯔ ꯃꯈꯜ ꯃꯥꯟꯅꯗꯦ ꯃꯥꯒꯤ ꯍꯥꯏꯗꯤ ꯑꯄꯥꯝꯕ ꯇ꯭ꯔꯦꯗꯤꯡ ꯁ꯭ꯇꯥꯏꯜ ꯂꯣꯏ ꯂꯩꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯂꯨꯄꯥ 10 ꯃꯥꯡꯊꯣꯛꯑꯒ ꯂꯨꯄꯥ 10, 30, 40, 50 ꯏꯚꯟ 100 ꯐꯥꯎꯒꯤ ꯇꯥꯔꯒꯦꯠꯇꯨꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯅ ꯑꯗꯣ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ꯭ꯔꯥ ꯐꯪꯗꯦꯕ ꯑꯗꯨꯅꯅꯦꯕ ꯅꯨꯡꯇꯤꯒꯤ ꯑꯩ ꯇ꯭ꯔꯦꯠ ꯇꯧꯗꯦ ꯍꯥꯏꯔꯤꯗꯣꯀꯣ ꯅꯨꯡꯇꯤꯒꯤ ꯑꯩ ꯇ꯭ꯔꯦꯠ ꯇꯧꯗꯦ ꯑꯩꯒꯤꯗꯤ ꯍꯥꯏꯗꯤ ꯊꯥ ꯑꯃꯗ ꯑꯣꯜꯃꯣꯁ 4 to ꯃꯦꯛꯁꯤꯃꯝ 8 ꯀꯣ 4 to 4 ꯅꯠꯇ꯭ꯔꯒ ꯃꯦꯛꯁꯤꯃꯝ 8 ꯐꯥꯎꯒꯤ ꯇ꯭ꯔꯦꯠ ꯐꯪꯍꯟ ꯂꯣꯏꯔꯦ ꯀꯣ ꯅꯨꯃꯤꯠ 4ꯅꯤ ꯅꯠꯇ꯭ꯔꯒ 5ꯅꯤ ꯅꯨꯃꯤꯠ 4ꯅꯤ ꯅꯠꯇ꯭ꯔꯒ 5ꯅꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ
ꯁꯤꯗꯩꯗ ꯇ꯭ꯔꯦꯠ ꯑꯃ ꯐꯪ ꯂꯣꯏꯔꯦ 20 days ꯃꯨꯛ ꯑꯔꯥꯎꯟ ꯑꯣꯏꯔꯝꯒꯅꯤꯀꯣ ꯇ꯭ꯔꯦꯗꯤꯡ ꯁꯦꯁꯟꯁꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯇꯝꯗꯗꯤ ꯑꯩ ꯃꯥꯔꯀꯦꯠ ꯌꯦꯡꯕ ꯅꯠꯇ꯭ꯔꯒ ꯑꯩ ꯑꯇꯣꯞꯄ ꯑꯦꯛꯇꯤꯚꯤꯇꯤꯁ ꯇꯧꯕ ꯑꯗꯨꯅꯤ ꯑꯗꯒꯤ ꯁꯤꯁꯨ ꯉꯔꯥꯡꯒꯤ ꯀꯟꯇꯤꯅ꯭ꯌꯨꯌꯦꯁꯟꯗ ꯀꯩꯗꯧꯔꯦ ꯃꯥꯔꯀꯦꯠꯇꯨ ꯃꯈꯥꯗ ꯌꯥꯝ ꯁꯥꯡꯅ ꯊꯥꯗꯔꯛꯑꯦ ꯑꯣꯄꯟ ꯇꯧꯔꯝꯃꯦ ꯑꯗꯨ ꯃꯈꯥ ꯆꯤꯡꯊꯔꯨꯔꯒ ꯃꯥꯁꯦ ꯃꯊꯛꯂꯣꯝ ꯆꯤꯡꯈꯠꯂꯛꯄꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯇꯥꯔꯤꯕ ꯐꯤꯒꯔ ꯀꯣ ꯁꯤꯒꯤ ꯇꯥꯔꯤꯕ ꯐꯤꯒꯔꯁꯤꯗ ꯂꯩꯔꯤꯕ ꯀꯦꯟꯗꯜꯒꯤ ꯐꯣꯔꯃꯦꯁꯟꯁꯤꯅ ꯍꯥꯏꯗꯤ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯃꯨꯞ ꯆꯠꯄꯒꯤ ꯀꯩꯅꯣꯁꯤ ꯂꯩꯇꯦꯕ ꯀꯦꯟꯗꯜꯁꯤꯁꯨ ꯑꯩꯈꯣꯏ ꯃꯨꯟꯅ ꯄꯥꯒꯗꯕꯅꯤ ꯕꯨꯂꯤꯁ ꯀꯦꯟꯗꯜ ꯑꯗꯒꯤ ꯂꯩꯔꯤꯕ ꯁꯦꯗꯣ ꯀꯩꯀꯥꯁꯦ ꯐꯖꯅ ꯀꯨꯞꯅ ꯈꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯇꯥꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯑꯣꯕꯖꯥꯔꯕ ꯇꯧꯕ ꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯁꯤ ꯀꯦꯟꯗꯜꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯁꯤꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯔꯤ ꯇꯧꯅꯤꯡꯉꯛꯏꯅꯣ ꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯗꯣ ꯁꯤꯖꯤꯟꯅꯔꯒ ꯑꯣꯕꯖꯥꯔꯕ ꯇꯧꯔꯒ ꯂꯩꯕꯗꯨꯅꯤ ꯗꯔꯀꯥꯔ ꯇꯥꯏꯁꯦ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯁꯤꯗꯩꯗꯀꯣ